Hi guys! Welcome back to my channel. Ngasi puduna lakchariba movie asi 2022 da release tawkiba psychological horror movie amani. Film asigi maming na Unborn. Wari asigi haurakpada aikhoina Rachel kaubi nupi ama uba fangi. Aduga numit asi Rachel gi luhongba numit ni. Rachel gi maithong asi yamna haraw na ui. Rachel na haraw riba asidagi Rachel gi mama Sarah na he na haraw jay. Maramdi macha nupi gi manglan ado ngasi di mangfaw na dawri. Adubu Sarah gi haraw nungay ba asi henman kiba nara khangdi. Luhong bagi function loidringay mama Sarah na macha Rachel bu thadok na chat khirami. Rachel gi mitmang maktada mama gi thawai loi kiba madu ubada Rachel gi thamoy di machet ta na gairam ki. Hojik ma kari tawgani haiba faw khanglamde. Awaba kaya asi kauthokpa su ngamlamde. Awaba wakhal mayam ase kauthoknaba hotnabada Rachel chahi kaya hauki. Chahi ani gi matung aikhoina Rachel bu uba fangi. Ma hojik magi partner Amber ga leramki. Makhoi ani gi homosexual relationship ase haraw lerami. Rachel na mama ama oina basu yamna hotnarami. Adubu magi laibag thibana mama oiba ngamlamde. Hana kanna hotna jarabasu Rachel gi laibag tadi tamlamdre. Rachel gi Amber ga makhoi ani gi macha ama phangnaba implantation kayarak tawrba matamda fail oirakhi. Amadi fail kaya asigi manungda amok try tawrba matung Rachel gi period laksinbana Rachel gi asa pomba kairami. Adubu Amber na di thazaba thamli. Handakti implantation asi soidana mai pakani haiba. Maramdi doctor na hairakiba implantation asi success oirabadi symptoms khara uba phangani. Hairiba symptoms sing asi hojik Rachel da thokliba ngaktani. Aduna Rachel bu Amber na pregnancy test tawnaba hairami. Aduga test result adusu positive laklami. Mathangi numita doctor gi manakta chatuna amuk yenghanba matamdasu doctor ni implantation asi success oire haina confirm tawrakhi. Amber gi family su makhoi ani gi nungairiba paw adu tabada makhoi gi haraw nungaibada saruk yanaba gi damak laklami. Rachel su yam haraw jarami tawriba pumba se manga chap manarami. Adubu Rachel mayam asigi marakta magi mama bu su yam ningsinglaknami. Maram haibabu Rachel gi ni haibada malem asida magi mama asidagi henba kana amata leiti. Asumna chayol tra humdoisi haujankhre. Aduga ahanba oina Rachel amadi Amber na makhoi anigi machagi heartbeat haibadi mehun hunbagi makhol asi ultrasound gi mating na tapa phangjarami. Rachel na mapuroibada angang asi su nupini haiba khanglami. Amber haraw na paw asi magi yumgi misingda tamlami. Aduga ultrasound lawba matamda ugiba angang adugi photo ama mani yenghalami. Adubu yamna angakpa amana Amber gi mama na ultrasound scan tawbagi photo asi yengluba matamda mami shami oina kanagumba amagi mami taduna lerami. Mami aduna angang asibu yam munna yengduna leiba sumali. Asumna munna yengsiluba matamda mami asi Rachel gi mama Sarah gi ni haiba khanglakhi. Masi urubada mayam asi angakpa haibadu oirari. Adubu Amber na di wafam asi kaisu leiba natte masi di icham chamba coincidence amani haina lerami. Rachel di thawdok asi coincidence amani karamna oigadoribano haina chamna lauramde. Amber gi mama na hai photo da tariba mami asi Sarah gi thawai soidana oigani. Sarah asi magi masu asibu ngakpi senbiribani. Aduna kiningai kaisu oide. Masidi ekhoi mayam gi aphaba khudamni haina lawgadabani. Rachel su Amber gi mama gi wafam asi tabada mathamoida harawba phawrami. Rachel na khali magi mama asi mabu thadoktuna mafam amata da chatte. Magi manakta adumak ngasi su lengdana mabu ngakpi senbiri haina. Tanja asida khanghaudana Rachel gi natondagi nahi taba haurakhi. Aduga tarakliba I adasu angangi photo aduda tasilami. Masi aphaba khudam amadi natte. Amber na amuk hai nahi taba asi pregnancy gi matamda marakta adum thokpa yawi. Aduna kaisu waningai oide. Hojiki oinadi aphaba wakhal ngakta khansi. Aduga aikhoigi icha asi mabok na ngakpi senbiduna lairiba asini. Rachel gi mabukningdasu angang asigi maming asi magi mama gi maming Sarah hairiba ming asi thonbige khanjarami.
ꯔꯦꯆꯦꯜꯒꯤ ꯃꯁꯥꯗ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯁꯥ ꯑꯃꯠꯇ ꯎꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯦꯆꯦꯜ ꯃꯤꯔꯣꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯔꯦꯆꯦꯜꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯔꯦꯆꯦꯜꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯕꯒꯨꯝ ꯃꯁꯥꯗ ꯐꯥꯎꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯔꯦꯆꯦꯜꯅ ꯀꯦꯐꯦ ꯑꯃꯗ ꯆꯠꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥꯁꯦ ꯁꯥꯏꯀꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯃꯤꯍꯨꯜꯒꯤ ꯃꯈꯣꯜꯗꯣ ꯇꯥꯔꯒ ꯃꯥꯅ ꯍꯥꯏꯔꯛꯈꯤ, "ꯑꯉꯥꯡ ꯑꯁꯤ ꯅꯨꯄꯤꯅꯤ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯝꯕ ꯃꯇꯨꯡ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤ, ꯑꯗꯨꯒ ꯔꯦꯆꯦꯜꯕꯨ ꯖꯦꯀꯦꯠ ꯂꯤꯠꯁꯜꯂꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯏꯪꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯅ ꯔꯦꯆꯦꯜꯅ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯄꯥꯏꯔꯝꯕ ꯔꯦꯠꯁꯤ ꯑꯗꯨꯁꯨ ꯀꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯣ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯄꯥ ꯑꯁꯤ ꯈꯪꯍꯧꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ, ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯔꯝꯗꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯔꯦꯆꯦꯜ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯅꯥꯇꯣꯟꯒꯤ ꯅꯥꯍꯤꯁꯨ ꯇꯥꯔꯛꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯍꯣꯔꯃꯣꯟ ꯏꯝꯕꯦꯂꯦꯟꯁ ꯑꯣꯏꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯔꯝꯒꯤꯔ ꯈꯪꯗꯦ, ꯔꯦꯆꯦꯜ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯕ ꯍꯧꯔꯛꯂꯦ꯫ ꯑꯦꯝꯕꯔꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯋꯥꯈꯜꯗ ꯐꯠꯇꯅ ꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ, ꯄꯨꯝꯅꯃꯛ ꯑꯉꯥꯡ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯂꯩꯈ꯭ꯔꯦ, ꯃꯥꯕꯨꯅ ꯑꯣꯕꯖꯦꯛ ꯑꯃꯒꯨꯝ ꯈꯜꯂꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯑꯁꯦꯡꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯑꯦꯝꯕꯔꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯃꯛ ꯈꯠꯅꯔꯝꯃꯤ꯫ ꯔꯦꯆꯦꯜꯒꯤ ꯋꯥꯈꯜꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯅ ꯉꯥꯛꯇ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯦꯆꯦꯜ ꯑꯅꯥꯕ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡ ꯔꯦꯆꯦꯜꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯦꯡꯅꯒꯗꯧꯔꯤ꯫ ꯔꯦꯆꯦꯜ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯇꯤꯚꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥ ꯁꯥꯔꯥꯕꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯔꯥꯅ ꯔꯦꯆꯦꯜꯗ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯀꯤ ꯑꯉꯥꯡ ꯑꯁꯤ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏ ꯑꯃꯅ ꯃꯨꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯩꯅ ꯃꯁꯤꯕꯨ ꯉꯥꯛꯊꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯔꯦꯆꯦꯜ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯃꯊꯧ ꯇꯥꯏ"꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯁꯥꯔꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯍꯣꯡꯕ ꯂꯥꯛꯈꯤ꯫ ꯀꯦꯐꯦꯗ ꯊꯦꯡꯅꯕ ꯅꯨꯄꯥ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯁꯨ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯦꯆꯦꯜ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯥꯒꯤ ꯃꯪ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯁꯤ ꯑꯁꯦꯡꯕꯗ ꯊꯣꯛꯈꯤꯕꯒꯨꯝꯅ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯔꯤ꯫ ꯑꯁꯨꯝ ꯅꯣꯡꯉꯥꯟꯕꯒ ꯑꯦꯝꯕꯔꯅ ꯔꯦꯆꯦꯜꯕꯨ ꯗꯣꯛꯇꯔꯗ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯝꯕꯔꯗꯤ ꯀꯣꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯔꯦꯆꯦꯜꯒ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯃꯤꯟꯅꯔꯝꯗꯦ꯫ ꯔꯦꯆꯦꯜ ꯃꯇꯣꯝꯇ ꯆꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯁꯨ ꯔꯦꯆꯦꯜ ꯊꯧꯗꯣꯛ ꯑꯃꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯔꯛꯄꯗꯗꯤ ꯗꯣꯛꯇꯔ ꯑꯁꯤꯅ yꯦꯡꯕ ꯃꯇꯝꯗ ꯀꯩꯁꯨ ꯑꯍꯦꯟꯕ ꯎꯔꯝꯗꯦ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯤꯍꯨꯜ ꯃꯈꯣꯟ ꯇꯥꯔꯨꯕꯗꯒꯤ ꯗꯣꯛꯇꯔꯒꯤ ꯃꯥꯏꯊꯣꯡ ꯑꯃꯗꯤ ꯃꯇꯧꯗ ꯑꯍꯣꯡꯕ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯍꯤꯞꯅꯣꯇꯥꯏꯖ ꯇꯧꯈ꯭ꯔꯕ ꯃꯥꯜꯂꯤ꯫ "ꯑꯣꯜ ꯍꯦꯜ ꯇꯨ ꯔꯤꯂꯤꯐ, ꯂꯣꯡ ꯂꯤꯚ ꯇꯨ ꯐꯥꯔꯁꯠ ꯃꯥꯗꯔ" ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯄꯥꯏꯔꯤꯕ ꯄꯦꯟ ꯑꯗꯨꯅ マꯒꯤ ꯍꯛꯆꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯗꯣꯛꯇꯔꯒꯤ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯏꯈꯦꯡꯇ ꯉꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯦ ꯎꯔꯒ ꯔꯦꯆꯦꯜ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯃꯗꯤ ꯀꯞꯂꯝꯃꯤ꯫ ꯔꯦꯆꯦꯜꯒꯤ ꯐꯤꯚꯝ ꯌꯥꯝꯅ ꯁꯣꯛꯆꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕꯅ ꯄꯨꯂꯤꯁꯁꯤꯡꯅ ꯃꯉꯣꯟꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯦꯆꯦꯜꯅꯗꯤ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝꯁꯦ ꯑꯗꯨꯃꯛ ꯄꯤꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤ, "ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯇꯕ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯈꯪꯍꯧꯗꯅ ꯁꯨꯁꯥꯏꯗ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯦ꯫ ꯃꯉꯣꯟꯗ ꯁꯨꯁꯥꯏꯗ ꯇꯧꯅꯕ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇ ꯂꯩꯇꯦ"꯫ ꯔꯦꯆꯦꯜꯁꯨ ꯊꯣꯛꯂꯤꯕꯁꯤꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯃꯗꯤ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯁꯤꯗ ꯑꯍꯣꯡꯕ ꯂꯥꯛꯈꯤꯕ ꯑꯁꯤ ꯃꯥꯒꯤ ꯃꯆꯥꯒꯤ ꯍꯥꯔꯠꯕꯤꯠ ꯇꯥꯔꯨꯕꯗꯒꯤꯅꯤ꯫ ꯔꯦꯆꯦꯜꯒꯤ ꯑꯉꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯔꯦꯆꯦꯜꯗ ꯐꯥꯎꯔꯤꯕ ꯃꯥꯅ ꯈꯜꯂꯤꯕꯁꯤꯡ ꯑꯁꯤ ꯑꯦꯝꯕꯔꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯤ ꯃꯥꯒꯤ ꯃꯃꯥ ꯅꯠꯇꯦ, ꯃꯁꯤꯒꯤ ꯃꯔꯝꯗ ꯃꯥꯒꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯋꯥꯔꯅꯤꯡꯁꯨ ꯄꯤꯔꯝꯈꯤ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯑꯦꯝꯕꯔꯅꯗꯤ ꯃꯗꯨꯕꯨ ꯊꯥꯖꯔꯝꯗꯦ꯫ ꯑꯦꯝꯕꯔꯒꯤ ꯋꯥꯈꯜꯗꯗꯤ ꯔꯦꯆꯦꯜꯅ ꯄꯪꯈꯟ ꯈꯟꯖꯟꯕꯅꯤ, ꯄ꯭ꯔꯦꯒꯅꯦꯟꯁꯤꯒꯤ ꯃꯇꯝ ꯑꯣꯏꯕꯁꯤꯗ ꯍꯥꯏꯗꯨꯅ ꯔꯦꯆꯦꯜꯕꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯦꯆꯦꯜꯕꯨ ꯊꯦꯔꯥꯄꯤꯁꯠ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯔꯝꯃꯤ, ꯃꯥꯒꯤ ꯋꯥꯈꯜ ꯐꯥꯊꯕꯤꯅꯕ꯫ ꯔꯦꯆꯦꯜꯅ ꯊꯦꯔꯥꯄꯤꯁꯠ ꯑꯗꯨꯗ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯋꯥꯈꯜꯅ ꯅꯠꯇꯦ, ꯇꯁꯦꯡ ꯇꯁꯦꯡꯅ ꯊꯣꯛꯄꯅꯤ, ꯇꯧꯕꯇꯕꯨ ꯃꯁꯤ ꯃꯍꯥꯛ ꯈꯛꯇꯅ ꯐꯥꯎꯕ ꯐꯤꯜ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯦꯔꯥꯄꯤꯁꯠ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯑꯃꯨꯛ ꯇꯧꯔꯛꯄꯒꯨꯝ ꯎꯔꯝꯃꯤ꯫
Therapist adusu mamangi doctor na haikiba wahai adumak hanjen hanjen hairami. Rachel therapist adugi mataudu ubada akiba phawrami. Mana maram oiraga thawai amasu mangba tare haiduna yamna thuna thoglaklammi. Aduga internet ta mana wahai sing asigi maramda thirami. Matam asida mana khanglammi. Wahai sing asi yamna famous oiba school amagi aroiba wahai sing oirami. Aduga 1998 ta the children mother Lilith kaubi nupi ama mass suicide tawkhiba amasu thengnarami. Mahakna khanglammi. Lilith asi demon queen ni haiba. Makhada na yenglakpada kanagumba ama na hai. Lilith asi Adamgi ahanba nupini. Aduga kanagumba ama na hai. Mahak asi Setangi nupini. The first mother kauba ama na hai. Masi ahanba vampire ni. Asumna miyoy kayagi mot fongdoknari. Adubu mayam asigi mathakta mahak asi Setaniki yamna maru oiba saruk amani. Setan masamakna mahakpu Prithibi asida Setangi charol suron hengatnabagi tharakpani. Asumna makhoigi tungda ilakpa mi yamnaknaba aduga matam amada lai singi mayokta lan haunaba hotnaribani. Masida makhoigi khongloi asi 46 ni. Makhoigi tung illabadi norokta makhoigi mafam chawna kanbigani aduga Setan masamakna makhoibu taramna okpigadawribani haiduna brainwash tawbirami. Aduga Mother Lilith asi chahi lising kaya sugre 678 suba chahi khudingi Tharuk suba thada amuk taibang asida lai. Adubu masi pangthoknabagi damakta mass suicide asi mathau tai haiduna khongloi sing adubu suicide tawnaba hairami. Adubu thaudok aduda yawba mi amadi hojik fawba hinglami. Mamingna John kawi. Pumnamak asi tarba matung John gi manakta chatlami. Matam asida John na Rachel da group photo ama yenghalli. Photo adu urubada Rachel angakpa ama oirami. Photo aduda magi mama Sarah su yaurami. Asina haibadi magi mama Sarah asi Satanis ama Setan buningba miyoy amani maram asina Rachel gi angang asibu Mother Devil ga mari lainaramdibani. Rachel na magi family gi maramda karimata khangdaba asi Sarah na Rachel bu cult singa mari lainaba pamdabana losilambani. Asumna Rachel haujikti thokliba pumbasi karino haiba khangba hauraklammi. Aduna mahakna maram oiraga kanagumba amagi thawai amuk manghanba pamde. Masibu upai ama tawduna thengnaba hotnagi khalami. Handakti Amber da wari asi Rachel na tamnamdre. Aduga lona Psyche amagi manakta chatlammi. Aduga mafam aduda mana karigumba kharasu khangba ngamlammi. Adubu mana khalamba magi machase karigumba phattaba khara lei haibasi chumlammi. Angang asi Mother Lilith na taibang phawraknaba lambi oirami. Angang asigi hakchang asigi matengna Mother Lilith amuk hana pokadawri. Masidagi Psyche aduna thawai aduga muknarami. Adubu thawai asi yamna mapangal kanba sakti leibana maram oiraga mana mayoknaba ngamlamde. Awa chaina khanglami. Magi saru teklami. Psyche asina Rachel da hairami. Karigumba Mother Devil asina hakchang ase fangduna taibangda khongdaraklabadi aphabadi oiraroi. Maram asina angang ase poktabana phagani. Hairamlaga mathwai thaki. Rachel sumafam adudagi chelaklammi. Rachel tofam khanglamde. Yamna pakhatpa akiba poklammi. Matau karamna phatraba thawai asibu thengnaba angang asibu manghanba tabani. Asumna wafam asi handakti Amber da lotpa yadre haiduna haidoklammi. Amber so handakti Rachel gi wafam da thazarami. Adubu karamba mama amatana karamna machabu manghanba ngamgani. Masi nataba atopo upai amadi laifam thoi haiduna khanarami. Tanja asida Rachel na John buning singlaklami. Hojik hingduna lariba cult ki member ni. Rachel amadi Amber John ki manakta chatnaba thoglaklammi. Adubu Amber na Rachel gi surprise ama pige haiduna hana atopa mafam amada chatkhisi haiduna puraklammi. Rachel di Amber se magi wafam da thazabire haiduna haraujirami. Adubu building adu hek yaubaga Rachel na khanglami. Mafam asidi mental hospital ni haiba. Mafam asida Amber Rachel gi damak admission tawrami. Asengbadadi Amber gi wakhal da Rachel gi mawng mataw asi wakhal gi laina nabagini khalami.
Rachel asi wakhal khanba ngamdri leitaba potsak amabu lei haiduna magi wakhal asida adumak khanduna leire. Aduga ngasimak mana angang asibu hatnaba wa hairakpa asina amuka hena mayik sengli. Maram asina Amberna Rachelbu delivery matam phauba mafam asida leinaba hairami. Mafam asida angang amasung Rachel su tekta kaidana leigani haiduna khanjarami. Rachel su athingba amata piraktre. Rachel masana hairiba wafamsi ma masana phauba thajaba ngamjaramde. Aduna Amberna tawribase chummi haiduna leirami. Rachel bu doctor ama yengba changlaklami. Rachel mamangda thokiba thodok-sing aduna yamna pakhatjarami. Adubu ngaklibadi handakti karisu tawraktre. Rachel su tapna tapna Amberna hairiba singse chummi magi problem asi asengbada leiba natte magi wakhalnani haiduna khalami. Adubu asomdana police singna psyche adugi asiba hakjang adu fanglami. Investigation tawba matamda CCTV gi footage ama yenglami. Matam aduda Rachel bu urami. Asina police singna Rachel bu thiraklami. Rachel na leiriba hospital aduda wahang pawhang tawnaba laklami. Amber na police sing adubu thingnaba hotnajarami. Maramdi handakti Rachel se hena aruba fibam amada leire haiba khanglami. Adubu police officer sing aduna doctor da haiduna Rachel bu unanaba tawrami. Doctor na so ayaba piraklami. Masigi maramdi doctor asisu phatraba thawai aduna khudum chankhibagini. Rachel bu doctor aduna lona puthoraklami. Amber na madu uhobadagi makhoinigi matungda tanarai. Matam aduda doctor asi accident thoktana sirami. Tanja asida Amber na Rachel bu pudana chatlami. Amber doctor aduna tawriba mawong mataw adu urubadagi Rachel na haikiba wafam sing aduda wakhal khanjalami. Makhoi John gi yum tana laklami. Somdana police officer sing duna su haujik thokiba thodok sing asi khanglami. Adubu makhoi na doctor adubu kanbasu ngamkhide. Amber su tanaba ngamkhide. Police officer ama doctor adu thengluba matamda mahaksu phattaba thawai aduna khudum chankhi. Aduga asokpa doctor adubu makhauri metuna hatlami. Masida natte mathak thongba officer singda pau asi tamdana basu hairami. Rachel bu faba ngamdabana officer anigi marakta yetnaba horaklami. Phatraba thawai adugi makhada leiriba officer aduna atopa officer adubu hatnaba hotnarakpadagi officer aduna mabu oina hatlami. Thaudok asigi investigation tawrakpa matamda officer adu Rachel gumna karigumba logic yawba paukhum amata piba ngamlamde. Tapna tapna khantharuba matamda officer adugi mitta pumnamak asi urakpa khanglakpagum tawri. Aduga asomdana Rachel amadi Amber John gi yum yogduna wari pumba tamlami. John amadu thajaramde. Rachel na mamagi photo yenghalami. Asumna John na su Sarah bu khanglakle. Aduga Rachel gi mama Sarah mahaki ming asi kalta lairingai matam Lillian haina kaurami. Aduga Lillian na traga Sarah hairiba nupi asi Mother Lilith ki macha nupi oirami. Magi masu oina amuk pokadawba matam yogdringai Lillian chenkhirami. Aduna Mother Lilith mass suicide tawba tarami. Adubu siraba matung makhoi gi thawai singse chahi kaya amamba malang lakta tinduna lairami. Adubu Sarah gi machanupi Mother Lilith kina masunupi Rachel na pregnant oibadagi angang asigi hakchang asibu mana kansinduna thamnami. Maramdi angang asigi hakchangi matengna phatraba thawai asi taibang asida amuk lakadawri. Amber amadi Rachel haujikti thokliba pumbase karino haiba khangle. Adubu mataw karamna asibu thengba ngamgani haibadi khangdri. John da hangluba matamdasu John gi paukhum asi moina pamba oiramde. John na hai angang asigi hakchanga Mother Lilith ki thawai ga khaidoknaba yaroi. Mother Lilith nasu madu oithok haloi hairami. Aduga John asi phattaba midi natte. Rachel gi mateng pangbinaba misu natte. Madi sopna tangi Mother Lilith ki yathang ngakpab oirami. Hojik faubada thokliba pumbasi Mother Lilith na khanduna thamba ngaktani. Thaudok asi haurakhiba asisu yum asidagini. Aduga aroibasu yum asida oigadawri. Doctor aduna Rachel bu puraga chatlamliba adudi mafam asida pubo oirami. Adubu Amber na thabak asida magi mathau tadre haiduna juice da hidak hapchilaga pithaklami.
ꯑꯦꯝꯕꯔ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯖꯣꯟꯅ ꯑꯦꯝꯕꯔꯕꯨ ꯑꯃꯗꯤ ꯔꯦꯆꯦꯜꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯟꯅ ꯑꯦꯝꯕꯔꯕꯨ ꯑꯦꯝꯕꯔꯁꯨ ꯍꯥꯠꯇꯣꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯔꯦꯆꯦꯜꯅ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯒꯗꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯦꯆꯦꯜ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯝꯕꯔꯕꯨ ꯃꯗꯔ ꯂꯤꯂꯤꯠꯅ ꯈꯨꯗꯨꯝ ꯆꯟꯈꯤ꯫ ꯔꯦꯆꯦꯜꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯔꯦꯆꯦꯜ ꯆꯦꯟꯕ ꯉꯝꯗꯅꯕ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯔꯦꯆꯦꯜꯒꯤ ꯐꯣꯟ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯗꯔ ꯂꯤꯂꯤꯠꯀꯤ ꯃꯇꯥꯡꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯜꯠꯀꯤ ꯌꯨꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯟꯅ ꯈꯪꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯔꯦꯆꯦꯜꯕꯨꯁꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯗꯔ ꯂꯤꯂꯤꯠꯅ ꯈꯨꯗꯨꯝ ꯆꯟꯈꯤꯕ ꯑꯦꯝꯕꯔꯅ ꯇꯨꯡꯗꯒꯤ ꯂꯥꯟꯗꯥꯔꯛꯇꯨꯅ ꯑꯣꯐꯤꯁꯔ ꯑꯗꯨꯁꯨ ꯍꯥꯠꯈꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯈꯪꯂꯝꯗꯦ ꯖꯣꯟꯅ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯤ ꯀꯅꯥ ꯇꯥꯗ꯭ꯔꯕ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯔꯦꯆꯦꯜꯒꯤ ꯗꯦꯂꯤꯚꯔꯤꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯔꯦꯆꯦꯜ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯐꯥꯎꯍꯟꯕ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯍꯜꯂꯕꯗꯤ ꯑꯦꯝꯕꯔꯕꯨ ꯖꯣꯟꯅ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯔꯦꯆꯦꯜ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯦꯝꯕꯔꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯝꯕꯔꯗꯤ ꯃꯗꯔ ꯂꯤꯂꯤꯠꯀꯤ ꯃꯈꯥꯗ ꯂꯩꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯃꯔꯛ ꯃꯔꯛꯇꯗꯤ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯦꯝꯕꯔ ꯋꯥꯈꯜ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯔꯥꯒꯤ ꯊꯋꯥꯏ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯦꯆꯦꯜꯗ ꯍꯥꯏꯔꯝꯃꯤ, ꯑꯉꯥꯡ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯐꯥꯎꯍꯟꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯊꯋꯥꯏ ꯊꯥꯕ ꯇꯥꯏ꯫ ꯃꯗꯨ ꯑꯦꯝꯕꯔ ꯑꯁꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯔꯦꯆꯦꯜꯅ ꯖꯣꯟꯒꯤ ꯋꯥ ꯇꯥꯗꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯁꯤ ꯄꯤꯔꯕꯁꯨ ꯑꯦꯝꯕꯔꯗꯤ ꯀꯟꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯔꯦꯆꯦꯜꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯝꯕꯔꯗ ꯃꯥꯒꯤ ꯃꯉꯛꯁꯝ ꯑꯁꯤ ꯃꯦꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯖꯣꯟꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯦꯝꯕꯔꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯗꯣꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯗꯨꯅ ꯑꯦꯝꯕꯔꯅ ꯖꯣꯟꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯟꯒꯤ ꯅꯣꯡꯃꯩꯁꯨ ꯃꯨꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯑꯦꯝꯕꯔ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯗꯔ ꯂꯤꯂꯤꯠꯅ ꯑꯦꯝꯕꯔꯕꯨ ꯑꯃꯨꯛ ꯈꯨꯗꯨꯝ ꯆꯟꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯦꯆꯦꯜ ꯃꯗꯔ ꯂꯤꯂꯤꯠꯇ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯦꯝꯕꯔꯕꯨ ꯅꯪꯅ ꯊꯥꯗꯣꯛꯂꯕꯗꯤ ꯑꯩꯅ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯀꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯁꯤ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯝꯕꯔꯒꯤ ꯃꯍꯨꯠꯇ ꯖꯣꯟꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯔ ꯂꯤꯂꯤꯠꯅꯁꯨ ꯋꯥꯐꯝꯁꯤꯡꯁꯦ ꯌꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯝꯕꯔ ナꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯔ ꯂꯤꯂꯤꯠꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈꯤꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯦ꯫ ꯄꯥꯝꯗ ꯔꯦꯆꯦꯜ ꯂꯤꯂꯤꯠꯀꯤ ꯃꯃꯥ ꯑꯣꯏꯈꯤ꯫ ꯂꯥꯁ ꯁꯤꯟꯗ ꯔꯦꯆꯦꯜ ꯑꯃꯗꯤ ꯑꯦꯝꯕꯔ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯒ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯍꯧꯖꯤꯛꯁꯨ ꯂꯤꯂꯤꯠꯅ ꯃꯈꯣꯏꯕꯨ ꯁꯨꯝꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯒ ꯑꯅꯧꯕ ꯀꯜꯠ ꯑꯃ ꯑꯃꯨꯛ ꯁꯦꯝꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯊꯦꯝꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯐꯝ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯂꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯦꯇꯥꯟꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯗꯨꯅꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯜꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯥꯎꯕꯤꯔꯝꯒꯅꯨ꯫